अहानबदा मरोइबा पाउ पिजरे NEC की yearbook 2025 ngasi phongkhibaga loinana Manipur gi chawkhat thoranga mari leinaba project singge lupa crore taruka lakh tara mapan ge senfam haplakre Bangladesh amasung Myanmar dagi changlakpa mitop sing halankinaba Ministry of Home Affairs na khangan khrabasu Manipur gi President Sul Lengak asina thabak amata paikhatpa uti haina Mitei Maitai Tribe Union na marak sirakli Manipur da COVID-19 positive oibagi case nong magi hangalakle ngasi su status da COVID-19 positive oiba mi akum thengnabaga loinana Hauzik faubada punna COVID-19 positive oiba mi masing nipan sure COVID-19 laichod ngakthokpada mateng oinaba thangmaiban AC gi relief camp ahumda ngasi ACS gi MLA KS Joy Kishan na face mask amadi hand sanitizer sing yan thokpa hokre Ahmedabad da kaikiba Air India flight ke black box phangba ngamkiba sina thizin humjinbada achoba mateng ama oiragani haina Union Civil Aviation Minister Ram Mohan Naidu na phongdokre Chahi asigi National Eligibility Cum Entrance Test NEET ki phal ngasi lauthokle hangabok thagi Irwin Kunja pamna state topper oire Amadi Ahmedabad plane crash ta laikidaba singi DNA test tawbagi thabak akan mamongda chathari Kevin Crew ngantoi Sarma Kongwar latpam gi hakchang imung manungda sinarakpa laitri